Mayam pumnamakpu khurumjari ngasigi maru oiba update khara thamjage. Houjik Kukina pau lobba chatluba Impact TV camera person kabi Kukina Kaplkpa sniper maruna oi thangba phaiganda panbadagi asok apan nangkhre. JA sina kaukiba pung kun marigi shutdown haukhre. Salungpham area da khun ngakpa Laisram Prem Nongmeina kaptuna hatkiba amadi khun ngakpa taruk police na phajinkhibagi mayokta JA sina kaukiba shutdown haukhre. Thauban Babu Bazar da ima sing thoktuna National Highway 102 Imphal More lambi thingduna khongjang changba haukhre. Thamna pokpida Kuki singna nomai kaptharakpada maira paibi amagi makhongda khetlaga panduna Sokle adubu kaisu khudong thaningai oidre hairi. Kaksing police ki mayokta irang haurakre. Mayumgi thabak mystery singda suwalaga khusuman pidabagi complete leibak sida yamkhalakli inak kairak khonbasu nataba masagi humang mamana sujaba labor singbu khusuman pidaba haibase minasu lainasu yaroidaba thabakni. Masigumba midi Meeoi mi nataba masagita khanba hanthaba thaki yum mapusing warakpada ka leire haina yaknabana kanna landaraktuna asok apan yaunaraba kansida aikoi masenda sumaina akal aning sariba methibong asi kanano lekhidabagi nungaite adubu noigi wathi waremgi bansina hingakhidro natraga kari solution puraktoino gari thugariba ban thawayawriba hui noise Lansida kayamu yamna saruk yaba mino ngamagana aikhoidasu tugailao dana aikoisu chatli dakargi matung inna haina arambai tengongi PRO Robinangang khairakpamna thamakli Kuki singna thamna pokpide attack tawrakpa leptri toten shutdown di khongjang mapung phana sawatkani Kokomi Women Wings Athoba singi damakta iswar khurumbiu Houjik ayuksu makha tana kana khut thoknari Kuki gi so matam lakledo Houjik ti haina post ama thagalakli Kwakaiten 360 gi ngarang thagalakiba post amatang lakhwatjage Kuki terrorist singna nongmai amadi bomb kapsaktuna tandarakpada police personnel ama Sokle khunja sing lanjanare hairi